ꯖꯤꯔꯤꯕꯥꯝꯗ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯤ ꯁ꯭ꯇꯦꯠ ꯃꯃꯤꯡꯇ ꯉꯥꯏꯔꯦ꯫ ꯇꯤ ꯁ꯭ꯇꯦꯠ ꯑꯣꯏꯔꯝꯕ ꯂꯝ ꯃꯣꯡꯕꯨꯡ ꯑꯃꯗꯤ ꯃꯨꯜꯖꯣꯡ ꯈꯨꯟꯖꯥꯁꯤꯡꯅ ꯌꯦꯟꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯤ ꯁ꯭ꯇꯦꯠ ꯆꯥ ꯕꯥꯒꯥꯟ ꯃꯔꯤ ꯂꯩꯅꯕꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯋꯥꯠꯄꯗꯒꯤ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯃꯤꯡꯇꯃꯛ ꯉꯥꯏꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯇꯤ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯝ ꯑꯁꯤꯁꯨ ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯡꯕꯨꯡ ꯑꯃꯗꯤ ꯃꯨꯜꯖꯣꯡ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯌꯦꯟꯊꯣꯛꯅꯗꯨꯅ ꯃꯥꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯇꯤ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯆꯂꯥꯏꯕ ꯂꯦꯞꯈꯤꯕꯗꯒꯤ ꯕꯥꯒꯥꯟ ꯑꯁꯤꯗ ꯃꯊꯧ ꯇꯧꯖꯔꯝꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯕꯨꯁꯨ ꯂꯩꯉꯥꯛꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕꯗꯒꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯐꯪꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕꯁꯨ ꯄꯦꯟꯁꯟ ꯐꯥꯎꯕ ꯄꯤꯕꯤꯗꯕꯅ ꯍꯧꯖꯤꯛꯇꯤ ꯆꯤꯀꯟ ꯁꯦꯟꯇꯔ ꯍꯥꯡꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯊꯦꯡꯅꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯤ ꯒꯥꯔꯗꯦꯟ ꯃꯤꯌꯥꯝꯅ ꯖꯤꯔꯤꯕꯥꯝ ꯇꯤ ꯁ꯭ꯇꯦꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯡꯕꯨꯡ ꯑꯃꯗꯤ ꯃꯨꯜꯖꯣꯡ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯣꯡꯁꯣꯡ ꯑꯃꯒꯨꯝ ꯂꯩꯕꯅ ꯃꯤꯌꯥꯝꯅ ꯆꯪꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯃꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯇꯤ ꯒꯥꯔꯗꯦꯟ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯃꯗꯤ ꯑꯍꯥꯟꯕ ꯇꯤ ꯒꯥꯔꯗꯦꯟ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯇꯤ ꯍꯤꯡꯒꯠꯍꯟꯅꯕ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯣꯠꯅꯔꯝꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯍꯥꯟꯅꯒꯨꯝ ꯃꯊꯧ ꯇꯧꯍꯟꯕ ꯉꯝꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯖꯤꯔꯤꯕꯥꯝ ꯇꯤ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯔꯝꯕ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯃꯇꯝ ꯐꯥꯎꯕꯗ ꯑꯦꯁꯤꯁꯇꯦꯟꯠ ꯐꯤꯜꯗ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯕ ꯐꯩꯔꯣꯏꯖꯥꯝ ꯑꯅꯟꯗ ꯀꯨꯃꯥꯔꯒ ꯑꯈꯟꯅꯅ ꯎꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯤ ꯒꯥꯔꯗꯦꯟ ꯃꯤꯌꯥꯝꯅ ꯇꯤ ꯁ꯭ꯇꯦꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯇꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯡꯕꯨꯡ ꯑꯃꯗꯤ ꯃꯨꯜꯖꯣꯜ ꯈꯨꯜ ꯑꯅꯤꯒꯤ ꯅꯤꯡꯊꯧꯁꯤꯡꯒ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯌꯥꯅꯕ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯀꯨꯝꯖꯥ 1942 ꯑꯗꯨꯋꯥꯏꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯄ꯭ꯂꯥꯟꯇꯦꯁꯟ ꯀ꯭ꯔꯣꯞꯁ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯇ ꯁꯤꯟꯅꯗꯨꯅ ꯈꯨꯜ ꯑꯅꯤꯒꯤ ꯂꯝ ꯆꯥꯎꯔꯥꯛꯅ ꯍꯦꯛꯇꯔ 419 ꯂꯣꯝꯗ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯗꯨꯅ ꯑꯄꯨꯟꯕ ꯍꯦꯛꯇꯔ 190 ꯔꯣꯝꯗ ꯃꯊꯧ ꯇꯧꯔꯛꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯁꯤꯅ ꯄꯥꯛꯇꯛꯅꯅ ꯆꯠꯊꯔꯛꯄꯗ ꯖꯤꯔꯤꯕꯥꯝꯒꯁꯨ ꯌꯥꯝꯅ ꯆꯥꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯆꯥꯎꯔꯥꯛꯅ ꯍꯦꯛꯇꯔ 150 ꯔꯣꯝꯗꯒꯤ ꯄ꯭ꯔꯗꯛꯁꯟ ꯄꯨꯊꯣꯛꯇꯨꯅ ꯖꯤꯔꯤꯒꯥ ꯇꯤ ꯁ꯭ꯇꯦꯠꯀꯤ ꯐꯦꯛꯇꯔꯤꯗ ꯄꯨꯗꯨꯅ ꯃꯥꯔꯀꯦꯠꯇ ꯌꯣꯟꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯄꯦꯀꯦꯖ ꯇꯧꯗꯨꯅ ꯌꯧꯍꯟꯕ ꯉꯝꯂꯝꯂꯕꯅꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯖꯤꯔꯤꯒꯥ ꯇꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯖꯤꯔꯤꯕꯥꯝꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯗꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯤ ꯒꯥꯔꯗꯦꯟ ꯑꯃ ꯊꯝꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯄꯗ ꯖꯤꯔꯤꯕꯥꯝꯗꯒꯤ ꯍꯦꯟꯅ ꯆꯥꯅꯕ ꯃꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯇꯤ ꯒꯥꯔꯗꯦꯟ ꯑꯁꯤ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯇꯤ ꯒꯥꯔꯗꯦꯟ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯇꯨꯅ ꯂꯝ ꯀꯌꯥ ꯑꯃ ꯆꯟꯅꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯇꯧꯔꯨꯕ ꯑꯃꯗꯤ ꯄꯣꯄꯤ ꯊꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅ ꯆꯤꯡꯕꯗ ꯄꯥꯛꯇꯛꯅꯅ ꯇꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯁꯤ ꯆꯠꯊꯔꯕꯗꯤ ꯑꯆꯧꯕ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯂꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯖꯤꯔꯤꯕꯥꯝ ꯇꯤ ꯒꯥꯔꯗꯦꯟ ꯑꯁꯤꯅ ꯄ꯭ꯔꯗꯛꯁꯟ ꯄꯨꯊꯣꯛꯄ ꯍꯧꯔꯛꯂꯕꯁꯨ ꯄ꯭ꯔꯣꯐꯤꯠ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯖꯤꯔꯤꯕꯥꯝ ꯇꯤ ꯒꯥꯔꯗꯦꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯐꯦꯛꯇꯔꯤ ꯐꯥꯎꯕ ꯁꯥꯕ 140 ꯔꯣꯝ ꯂꯣꯏꯔꯝꯂꯕꯅꯤ꯫ ꯄ꯭ꯔꯣꯖꯦꯛ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯖꯤꯔꯤꯕꯥꯝ ꯇꯤ ꯒꯥꯔꯗꯦꯟ ꯑꯁꯤꯗ ꯄꯥꯔꯃꯤꯅꯦꯟꯠ ꯂꯦꯕꯔ ꯑꯣꯏꯅ ꯃꯤꯑꯣꯏ 1,000 ꯃꯊꯛꯇ ꯑꯃꯗꯤ ꯑꯦꯁꯤꯁꯇꯦꯟꯠ ꯂꯦꯕꯔ ꯑꯣꯏꯅ ꯃꯤꯑꯣꯏ 500 ꯔꯣꯝ ꯆꯍꯤ ꯑꯃꯗ ꯊꯥ 4-5 ꯊꯕꯛ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯖꯥ 2000 ꯑꯗꯨꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯋꯥꯠꯄꯗꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯇꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄꯒꯤ ꯐꯤꯚꯝꯗ ꯂꯥꯛꯈꯤꯕꯗꯒꯤ ꯉꯁꯤꯗꯤ ꯇꯤ ꯁ꯭ꯇꯦꯠ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯃꯃꯤꯡꯇꯃꯛ ꯉꯥꯏꯗꯨꯅ ꯂꯩꯍꯧꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯆꯩꯊꯦꯡ ꯑꯁꯤꯗ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯥꯡꯂꯤꯕ ꯃꯇꯝ, ꯆꯤꯡꯗ ꯂꯥꯃꯩ ꯊꯥꯗꯨꯅ ꯑꯃꯗꯤ ꯂꯝꯒꯤ ꯂꯩꯍꯥꯎ ꯍꯟꯊꯕꯒꯤ ꯃꯆꯥꯛ ꯑꯣꯏꯕ ꯌꯥꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯆꯠꯊꯔꯤꯕ ꯑꯁꯤꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯤ ꯒꯥꯔꯗꯦꯟ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯖꯨꯝ ꯂꯥꯃꯩ ꯊꯥꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯇꯤ ꯒꯥꯔꯗꯦꯟ ꯑꯁꯤꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯃꯍꯧꯁꯥꯒꯤ ꯈꯜ ꯑꯁꯤ ꯂꯥꯟꯊꯦꯡꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯤꯔꯝꯒꯅꯤ꯫ ꯃꯔꯝꯗꯤ ꯆꯥ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤ ꯑꯀꯣꯏꯕꯒꯤ ꯈꯜ ꯐꯅ ꯊꯝꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯤꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯦ꯫ ꯂꯣꯏꯅꯅ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯁꯤ ꯇꯧꯕꯗꯁꯨ ꯒꯥꯔꯗꯦꯟ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯅꯣꯔꯝꯁ ꯀꯌꯥ ꯑꯁꯤꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤꯡ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯆꯤꯡꯕ ꯃꯈꯜ ꯀꯌꯥꯒꯤ ꯊꯕꯛ ꯇꯧꯔꯦ꯫ ꯂꯣꯏꯅꯅ ꯂꯨꯕ ꯅꯥꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯊꯕꯛꯁꯨ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯆꯧꯕ ꯔꯤꯁꯣꯔꯁ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯊꯥꯖꯩ꯫ ꯃꯁꯤꯃꯛꯅ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯇꯤ ꯒꯥꯔꯗꯦꯟ ꯊꯝꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯑꯁꯥꯝꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯃꯗꯤ ꯃꯥꯁꯇꯔ ꯑꯁꯤ ꯇꯤ ꯍꯁꯕꯦꯟꯗ꯭ꯔꯤ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤꯗ ꯃꯄꯨꯡ ꯐꯥꯅ ꯇꯝꯂꯨꯕ ꯃꯇꯨꯡ ꯑꯁꯥꯝ ꯁ꯭ꯇꯦꯠꯇꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯀꯣꯜ ꯐꯥꯎꯕ ꯂꯥꯛꯂꯝꯂꯕꯁꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯒꯤ ꯒꯥꯔꯗꯦꯟ ꯑꯃ ꯂꯤꯡꯈꯠꯂꯛꯂꯦ ꯍꯥꯏꯕꯗꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯀꯣꯜ ꯐꯥꯎꯕ ꯍꯨꯟꯗꯣꯛꯂꯝꯂꯒ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯖꯤꯔꯤꯕꯥꯝꯒꯤ ꯇꯤ ꯒꯥꯔꯗꯦꯟ ꯑꯁꯤꯗ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯝꯂꯛꯄ ꯑꯃꯗꯤ ꯄꯥꯝꯖꯕ ꯁꯕꯖꯦꯛ ꯑꯁꯤꯗ ꯊꯕꯛ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯁꯨꯡ ꯊꯋꯥꯏ ꯌꯥꯎꯅ ꯖꯤꯔꯤꯕꯥꯝ ꯇꯤ ꯒꯥꯔꯗꯦꯟ ꯑꯁꯤꯗ ꯊꯕꯛ ꯇꯧꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ
Laingangna fan flow chang naidabaduna maruoiba maram oibadagi Jiribam Tea Garden ase marai chaitharakpagi phibamda lakhibani haiba yai. Adum oinamak tea garden asidabu amuk hanagumna mathau ningthina tawhanbinaba chahi kaya changna kanna honaraምላbasu ngamkhidabadagi haujiki phibam asi oirakhibane. Hinganaba honaduna chahi kayam haukhre. Hingnabagi lanfamda tongan bahiramda thabak kaya ama tawduna leiramkhe adubu haujikte thabaktagi potharabasu pension phangba natabanina chicken center macha ama hangduna leire. Garden asi haujikti miyoi kharana hingadan si haiduna pangtawda tawraga hingaran ba ngambagi phibamda leitre. Masi atamnana laingangna hingadan daba yade haiduna chauba senpham ama thadabiba natraga de Manipurda tea garden ama leirambani haibage wari tamak ngaiduna leiragani haikhe. Pausi asina makhatana tea garden asigi manak nangna leiba khunja amade tea garden asida thabak tawramba miyoi kaya marumgasu unaduna wari sanakhe. Cha bagan asida assistant level oina thabak tawramba Thoksom Sarat na hai cha mana haiba posak asi essential commodities singe manungda chalaba ikhoige part of life ni haibada haiman bathokloi. Maramdi yum amada miyoi ama koithorokpadagi hauduna ayuk breakfast phauba cha thakpa ibasi aikhoige chanabi ama oiribane. Masida natana office da phauba tea haibasi compulsory oina thamnaraklibane. Asigumba cha mana ase aikhoi Manipur asida miramdagi kayam pusilagli amade aikhoina kayam sizinaribano haibasi nongmata khanjinnarude. Khudam ama oina kumja lisingani taraga mathoigi census ki matungin Manipurda chaurangna yum lakh kungani pan lom lai haina lauraga madugi manungda ikhoina yum kok lising kun lom laukhalaga yum amada nongmada chamana gram yankai sizinari haina lauraga haujik chanariba market rate ta chaurangna gram yankai da lupa kun pire haina su lauraga yum amana nongmada lupa kun ge gram yankai gi cha thakle haina khallaga yum lising kun asina nongmada 400,000 lising mari ge chamana asi sizinari bane. Hairiba yum lising kun asina tha amada crore amaga lakh kun lomge changda chamana asi mapandagi pusilaktuna sizinaribane. Chamana asidagi economy asi yamna kanai. Masi araiba senpham ama natte Manipurda leiramlabade miramdagi sel tingduna haujik pusilagliba se aikhoina oina supply tawramba phauba yabane. Asida natana chamana pambi ase chahi chupa sangduna ta leiba pambi makhal amane. Sangduna ta leiba pambi haibaside oxygen yamna thadokpa pambi makhalni haibase miyamna khangnaraba wafamne. Asigumba garden ama aikhoina salaiba ngamdaba haibase aikhoigi oina laibak thibane. Aikhoigi phurup ase wakhal yamna thenba phurup amani haiba yai. Maramde asigumba hiram khudingda kanaba piba makhalge plantation asi tawraga matam sangna suron kayada phauba kanaba piba yaba thabaksing ase tawbagi mahutta ngayak aigi matamda suraga nomlaga hangam thaduna ai khaktana charaga loisinduna ai khaktamak nungai khinaba hotnaba phurup amani haina lawba yai haikhe. Panba yabade Jiribamge mongbung amade muljong khulani gi mafamda leiramba tea garden ase haujikte khulsing aduge khunjasingna magi lam yanthokduna rubber thaba yum sajinba amade inkhol koiduna leinare. Asigumba si Manipurgi makok maru oiba minister amade MLA kaya amana Jiribamda laklambagi khongsatsingda tea garden asigi phibam urubadage nungaitaba phongdoknaramlabasu ngasi phawbagi oinade hingadananabagi thabak amata paikhalakpagi mami udre.